Hakchang fana tinjang kaijang dana lainaba ki pandamda Manipur Legislative Assembly da Health and Fitness Center ama Speaker TA Satyabrata na Hangdokhre. Ngasi Manipur Legislative Assembly Complex manungda Health and Fitness Center hangdokpagi thauram aduga mari lainana Speaker TA Satyabrata na phongdorakkibada Assembly ki chillaba thabak thauram kaya loiraba matung ngaihak pothaba mathoktai masigidamak ngasi hangdokliba Health and Fitness Center asida haksang sajal tawbaga loirana ngaihak pothanabaki center asi hangdokpani hauzik fawbagi oina badminton amadi table tennis sanabagi khudong chaba leire makhatana gym amasu hapnaba khanari maruoina assembly secretary amadi additional secretary na health and fitness center asi hangna bahotnabada choba thodang lokhi matungda su asigumba afaba khongthang kaya paikhatona tinjang kaijang dana leiba manipur amo ehlasi haiki Health and physical ka mari lenana ngakto su recreation center ma hangudona badminton sananaba table tennis ball sananaba amade masida khoi mathang mathang lakboda gym ama hapsira khana jari hoje khoi na si paikhala boi pandam si kaino hai matamda assembly gi chillaba thau mam si degi ngatang mi ku do su haksang si kothaba na singwa si darkar lei madu ko ngana ba haidana khoi employees singa khoi ga tana ba matungda physical and health center ngasi inaugurate tawbani matungda su sugumba phaba khudang kya thagalaga Manipur miyamgi hakchang tinjang kaijang na thamagumlaba atopa lamsingda sonana kanni habigi thajabadu thamjari